Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau. Combined Force na thiba humagi thabak chathakre. Manipur Police Commando Loktak Police Station amadi CRPF ki kuntragani thoi suba battalion gi apamba combined team na sniper dog yauna kha aimol khul amasung upper com character ngasi ayu cordon and search operation chathakre. Police tagi phangba pau amana hai ngasi ayu pung 3:5 dagi chathakiba search operation adu ayuk pung 3:35 rom tabada loisinki. Search operation adu da yum humpudara manga rom da changduna thiba humbagi thabak chathaki amadi miyoi chamaga marfu taret da masa saktak se puthok handuna verification chathaki adum oinamak operation adu da mifami punna traga khusukulai phagat padi yaukhide hai. Drug ki makol oiriba golden triangle gi hek mathangda kuki terrorist singna nauna Myanmar Bangladesh amasung India ahungi lona bada form tarokliba black triangle haina khangnariba mafam asidagi leftana Ain kaina chathariba drug lalonba miram degi changlapa criminal amasung terrorist elements singi makol onthorokpa kaya asina Manipur yauna Northeast region gi national security da chawna akiba pirakpada natana gang khutpu asina drug tagi fanglapa yamna sanpam sing aduna Manipur da criminal gi oiba thawong kaya chathaduna mai chakli gang khutpu asina chahi amada drug khakta dagi lupa crore lising humfugi mathakta tanba ngamli hariba sanpam asi Manipur gi chahi amagi sanpam dagi charuk mari thokpagi ama hele Manipur gi chahi gi budget asi lupa crore lising kuntraga manga rom tani Myanmar asisu Mexico gi matawgumna narcotic ki pothok sing puthok tuna center ama oiragli ngasi de Myanmar asi malem gi oina methamphetamine khwai de yamna puthok palaiba ama oire crystal methamphetamine puthok pagi center amasung Myanmar oiragli ba asi chahi amada Myanmar na ain kaina opium chan lising amaga marfu puthok tuna opium puthok palaibak singi manungda number 1 da lairi amarom da Myanmar amasung India anigi marakta kilometer lising ama chatruk anifu humdoi ngamkhai lona duna lairiba asina maram oirega ngamkhai paring asi drug traffickers singna drug puthok pusin gi khwaidagi nungairaba mafam ama oiri Myanmar dagi drug pusilakpagi maru oiba lambi ani ase India gi oina Manipur amasung Mizoram na oiri Manipur police na kumja 2022 gi July dagi na 2023 gi July fawbada $1 million chamaga kunchare ki mamal oigadaba drug Manipur da faki hariba drug sing asi Myanmar dagi Manipur da pusilakhi bani yamnaba drug Manipur da phagat khiba asi tare suba Myanmar India bilateral meeting on drug control 2024 gi January da pangthokiba tare rak suba DG level virtual talk on drug control operation Butane CCDCA and NCB na chingba laiba anigi marakta ain kaina drug puthok pusin tawba thingnaba khongthang kaya lokhatpa maraktani Myanmar manungda maru oina synthetic drug amasung opium gi puthok sing asi maru oina San state ki special region haina khangnaba United War State Army amadi National Democratic Alliance Army na control tawba mafam sinda puthokpani hariba mafam asi China gi ngamkhai nakna laiba Myanmar gi region ni mafam asi dagi China amasung Southeast Asia faudna drug sing asi mapa laibak ta puthoi UN OTC report matung inna Myanmar gi San state ta ain kaina drug puthokpagi chang asi hanadagi hengatpaga loinana drug puthokpagi thabak yumlo na laibak ta su sandokpa horogle masina maram oiraga chaliba chahi 2024 gi February gi nipanda India government na India amasung Myanmar ngamkhai gi kilometer lising ama chatru kani futaruk sangba ngamkhai paring asi da chatnaramba free movement regime FMR kakthakre India government gi maikai dagi FMR kakthakhiba asi laibak manungi security da akaiba piraktanaba amadi India ge wangnongpok lamdam da demography da chawna ohom pirakpa thingnabani haina phongdoki Myanmar ngamkhai paring asi India gi oina Pakistan amasung Bangladesh ki mathangda sambal khaba ohum suba ngamkhai paring ama oigadawri more dagi na kilometer 10 fawgi changda Indo Myanmar ngamkhai paring asida sambal khabi thabak mangjawna chathaba haukhre Arunachal Pradesh amasung Manipur da ani suba tangak ki hybrid surveillance system yaba kilometer kun gi fencing gi thabak hojik kana changsili asiguma sambal khabi khongthang asida chin kuki singi marakta gi karamba mawongda yaningda phongdoragli matang asida ningsingba yabadi India amasung Myanmar ngamkhai da sambal khabi thabakta akanba mawongda yaningda phongdoliba kuki chin sing asi Bangladesh ta based toba Al Qaeda terror group amaga naknaba mari leinei hariba group asina maitai singi mathakta landabagi thabak chathari Manipur da tholiba kanglup naibalan asi Bangladesh ta based toba radical group Jamaatul Ansar fil Hindal Shriyaga natraga samna Jamaatul Ansar haiba asiga kuki chin National Front ka naknaba mari thamnarakpada gini group ani asina Chitangong Hill Track ta camp hangdoktuna training gi thabak sing punna chathaminari Myanmar gi drug yonbadagi fanglakpa senfam amasung masidagi leiba afaba makhal gi khusu khulai sing loinana Al Qaeda gi radicals sing na training piduna kuki chin sing bu khusu khulai season na bada yamna khuloi na ba mateng pangduna lakhi
ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯗ꯭ꯔꯣꯟꯁꯤꯡ, ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ, ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ, AK ꯁꯦꯔꯤꯁꯀꯤ ꯔꯥꯏꯐꯜꯁꯤꯡ ꯆꯥꯎꯔꯥꯛꯅ ꯅꯣꯡꯃꯩ 3,000ꯀꯤ ꯃꯊꯛꯇ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯏꯔꯥꯡ ꯁꯟꯗꯣꯔꯛꯄ ꯌꯥꯏ꯫ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯎꯠꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯦꯞꯇꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯩ ꯌꯥꯡꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ 19,000 ꯍꯦꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯟꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗꯤ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ ꯆꯤꯟ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯕꯦꯖ ꯇꯧꯕ ꯑꯥꯔꯀꯥꯟ ꯔꯣꯍꯤꯡꯒ꯭ꯌꯥ ꯁꯥꯜꯚꯦꯁꯟ ꯑꯥꯔꯃꯤ (ARSA)ꯒ ꯅꯛꯅꯕ ꯃꯔꯤ ꯊꯝꯗꯨꯅ ꯔꯣꯍꯤꯡꯒ꯭ꯌꯥ ꯑꯁꯤꯁꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯛꯂꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯈꯥ ꯊꯪꯕ ꯉꯝꯈꯩ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯕ꯭ꯂꯦꯛ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯕ ꯁꯦꯝꯒꯠꯂꯛꯂꯤ꯫ ꯊꯥꯏꯂꯦꯟꯗ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯂꯥꯎꯁꯀ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗ ꯗ꯭ꯔꯒ ꯁꯨꯡꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯌꯣꯟꯅꯕ ꯑꯃꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯅ ꯕ꯭ꯂꯦꯛ ꯇ꯭ꯔꯥꯏꯡꯒꯜꯗ ꯑꯣꯏꯔꯛꯂꯦ꯫